channel asigi khomjin ba paw yingbiriba khwai pun mapu kuronjari Haujik ngasigi khomjin ba paw sing sandokna pijari Mitei lonbu Assamgi associate official language ohenbiu haina changsilakhiba khongjanggi makha taba oina ngarang numidang pung 8 lom tarakpa aduaida binakandigi barak thong manaktagi hogduna Lakhipur police station fawba mairagi rally chatkhre Women Action Committee for Village Protection Lakhipur Khunau United Youth Club Binakandi Part 1 Binakandi Maira Paibising amasung Manipuri Youth Front Assamgi Lakhipur Masaga loinana punna sinduna pangthokiba rally aduda Assam Sarkarna Mitei lonbu thausabidabagi thawongbu janingdaba phongdoktuna khoisaunaraba miyamna Assamgi Education Minister Sri Himanta Biswa Sharma gi mitam saduna mai thakre Women Action Committee for Village Protection gi President Sunita Konthaujamna rally asigi matangda palladuna hai aikoina Mitei longi damakta lepa leitana sansilakliba khongjang asi karigumba Assam Sarkarna thausabidrabadi Masidagisu hena kanba khongjang kaya chatharakigani haiki Masi akoina amuka muna haunana kanba khongjang asi changjaliba maramdi mamang thada akoigi Education Minister Himanta Biswa Sharma lae hairaga silchada nakoigi se chapchaba official language akoi pirani aduga APSC exam da other jobs su koi hapa yapa Manipuri language hapa ne aina haibirama ga akoi cabinet decision lawni cabinet decision se lawra matungda akoi mayam da kana chi se thadokane hairamaga madugi alternative ona taina bada akoi bu usittaba maitei akoi bu lairiba sedi Assam Sarkarna maitei Manipuri haiba jati asi akoi usittada ngasi akoi che bodo khaktang official language una chalan ga ngasi official akoigi Manipuri official language associate official language sedi happy raktre madugi pendaba oina ngasi mairagi leri asi akan mamong da koi changjan ba hokbani sigai ju hena koi akan mamong da changjan ba hawrakini masina loi banate aroi basuna te ahan basuna te masi akoi akan mamong da changjan gi gani hawji hawji chu akoigi I se yamna sagali aduna hariba akoigi dabi se phangri ba wa akoi leiri ba akoigi Manipuri khuna isina lepa leitane ikeng ta di ba akoi changjan ngani haina akoi warep ta wasa warep ta ngasi Mina organization puna mau kusam naraka ngasi hongdok serisi media gi thongja United Youth Club Binakandi Part 1 gi President Haubam Ranjit Singh na haiki beda Imalon gi damakta sangsilliba khongjang asida saruk jabiriba naharol sing amadi maira paibi ima singbu thagatpa phongdoki bagaloinana aikhoina taliba demand asi soidana phangani haina thajabasu lei haina phongdoki ngasi Assam machina Assam government na soi Manipuri language asibu essential language akoigi language am oina option bidabagi damakta akoina hona directly ba ngasi jawda chatharaliba khongthang ase ngasi Binakandi United Youth Club gi narol sing sinje duna khongthang ngasi gi akoigi nuksiraba imai bel mayam thpirakuna amati Lakhipur gi akoigi action committee gi imai bel sing nasu lakki duna ngasi akoina chachali bari rally asi ma khongthang gi damakta mayam so aina hana thakatri akoigi ngasi hona jariba hona manase akoi phangjagani aina su asa tawjai ngasibu mayam mitei masa mayam nasu ngasi sagotpiu haiduna aina khungang ayam da leiba koigi ngasi thorom asibu ubiba mitei masa singda aina hana nokchari Manipuri Youth Front Assam General Headquarter gi second annual conference ngarang Silchar gi Dimasa Sanskrit Bhavan da pangthokre ngarang gi mifamda Singakham Biswajit amasung Probir Singhana mathang chitna president amasung guest oiki ngarang gi mifamna yamna kupna nainaraba matungda haujik imalon gi damak changchiliba khongjang asi makha tana changchin khigani haina saruk yakhiba miyamna amata oina lepna khisu hairi mai phagi wari kana te dum loni kana to raga phana chatpa antani mai phatu phagi wari kai me ngon le haidi eni kana da phagi loni na haiba pot da phagi mana kana mu haire ta mana ma haira wari ko phani na kana ina lai so bida haidi amana to raga so amana he kata chinjan aduni phana panjai se asi haire da akhoi kana sungyan matung da Manipuri Youth Front Assam gi lisingani kun amasung lisingani kunithoi session gi anauba pham sindok sinjin amadi Central Executive Council gi body khara pakthok chauthoknaba khanakhibaga loinana lup asegi anauba body semkhre anauba body asida president oina Seram Herajit Singha vice president oina Guwahati dagi Karam Punsi amasung Kamranga dagi Thangjam Brojen oina khanki general secretary oina Thoiba Singha assistant general secretary oina Guwahati dagi Dipu Singha joint secretary Yumnam Molina finance secretary Chitaranjan Singha information and publicity secretary Kangabam Raghuvir Singha organizing secretary Rajiv Singha amasung Amit Singha
Human Resource Secretary S. Thoi Singha amasung Syam Sundar Singha galoinana punna CEC mioi 35 na saba anauba body ama semkhre saruk yakiba miyamna mod amata oina CEC body khangraba matungda warep oina ahanbada Manipuri Language Protection Coordination Committee da apunba lup khudingmak yauna miyamgi mifam ama kaubinaba haiba anisubada maifagi awareness campaign makhata na tongan ba CSO singa pullaga sangsinba ahum subada October thasigi manungda lambi thingjinbagi khongjang sangsinbaga loinana mass rally amasu sinba haina warep nakhi ngarangi mifamda guest oikiba Provis Singhana haikibada aikoi masen mod amata oina aikoigi imalon kanminasi haiki president ki wafong piraduna chingakham bisojit na haiki ngasi maifana tungi mirol gi damak aikoigi imalonbu Assam Sarkar gi associate official language ohengadabani haibagi khongjang asi phangdri phawba sangsinnaba honaminasi haiki haina Seram Herajitna thadurapa paw amada hairi Bantarapur Kasarda leiba Barak Museum and Library asibu miyamna nongmonomagi hena pamnarapaga loinana atop furup kaya nasu magi furup adugi satnabigi matungina sijinaramba ariba posei kaya museum asida khudol tamlakpa lepri haukiba October gi tang mapanda Joynagar Kalarhoar Dholai ahal loirabi sahi humputra surabi Srimoti Deirobi Barman amasung sahi jangkai manga surabi MEIRA Bala Barman makoi anina khailim haina khangnaba traditional basket amasung Kalarhor Dholai sahi jangkai mari suraba Gaubura Sri Sopan Barman asu khaujap haina khangnaba traditional basket ama museum asigi damak Rasmani haurongbada khusinakre panbajai haukiba September 13 da museum asigi hall da pangthokiba lamyanba hijamira board ki samaga kunmari suba mapok kumun thoromda mafam kayadagi mioi kayana saruk yaba lakibaga loinana museum asida leiriba ariba polam kaya miyamna pamna jingnakibasu leikrabani Jiribamda leiba nupi MEIRA paibi singna ngarangsu imoinu gas agency manakta wakat mifam phamkhre mifam aduda saruk yakibi Women Association for Socio-Economic Development Jiri Local Council Jiribam District ki General Secretary Wairagini Devina haikibada ngasi Jiribam asi district amani haina lauthokle adubu district hospital amada leifam thokpa hospital gi doctor sing staff amadi awatpa khusukulai kayadi matam kuina pidana thamlakli maramaduna athubada pibiu haina phongdoki loinana district hospital monitoring committee Jiribam na sangchiliba khongjang asida aikhoisu saugatli haina mahakna makha taki ngasi Jiribam asi district piribani haiduna 2018 ki December ki tangi panda pigre loina na 50 days horpesta ani haiduna Jiribam da thambire aduga Jiribam asida legadaba khuju khulai po chainas doctor amata government sakana ngachi bo da pibiraktriba maram ase yamna Jiribam ki laibak thibani aduna athuba matamda Manipuri CM ga wari sanaduna committee asina pamliba demand sing pibigadabani karigumba pibidrabadi hena akanba khongjang sangsingani hainasu phongdokhi haina Jiri News Network ki paw amada hairi khoi Jiribam gi oina mehut chenduna chakriba tim monipan asida Jiribam asida legadaba nas doctor ise nambam de ultrasound lame ma chang suna po chai suna pibira u haibase government sakagi matakta aina thamje ningi machi kari gumba masing suna pirakta tarabadi Jiribam masi sidagi hemba khongjang kaya changthanna bagi tamakta ngasi Jiribam da leiriba MEIRA paji mama chingna CM saduna leire haibase government sakana khangbiu achida thokadaba daita punama ama ta punama government sakana pubikadabani Jiribam ni atma doctor Jiribam ni awada pagi doctor mapu panaba hospital mapu panaba hospital Amaromda District Hospital Monitoring Committee Jiribam District asigi hospital gi awat pakayagi matangda pung nipunipan total Jiribam ban kaukiba adu yanaba amagi makada khara komthoklaga Chief Minister unabagi damak chatkiba committee asigi mihutsinga ngarang Manipur gi Chief Minister ga wari sanaduna committee na taliba demand sing asi ayamba piragani hairakle hairi ngarang nungthil pung ama taba matamda mioi mangana saba district hospital monitoring committee Jiribam gi N Sadanandana luchingba team asiga Chief Minister ga unaduna minute ni purom wari sanakiba aduda
local MLA Muhammad Asabuddin su yauki wari sanaba aduda district hospital monitoring committee jiribamna point mapan yauba memorandum amasu pisinki taliba demand sing asi loinamak asumba amadi leifam thokpa ngaktani haina chief minister na mahaki warol thamlakhi haina convener N Sadanandana phongdorokli हारिबा वारोल सिंगसी सी मिनिस्टर सामना यामना मुन्ना पाबीरबा अमसुंग येंबिरबा मतुंगदा यामना मरम चाबा तंगाई फदना हॉस्पिटल अमदा लेतबा यादबा पोलम नाक्तनी जिरीगे प्रजाना तालिब दिमाल से मरम चाय हैबा वफम असि थंबीबगा लोइनना सी मिनिस्टर ना मखा ताना हाइकिबदा डिमांड सिंग असि लोइनमक नत्रबसु सादा मरफुरोमदी पीरगनी हाइना चीफ मिनिस्टर ना हाइबिरकले हाइरी जीबांगी वालिब सिंग असे अखोई इरेइबा पुनमक असि लोइनमक फुलफिल तबु ngамद्रबसु 80% 90% भावदी पीबीबा याबगी थाजबदु सेम सामना पीबीरकपगा लोइनना अखोई लोइनना मसिगी मतंगदा येंगसिलगनी हाइरदुना पॉजिटिव ओइबा पाकुमसु पिरखी हाइरी मसिगी मतंगदा चीफ मिनिस्टर ना ngasi ayu pung 13 tabu matamda health commissioner health director amadi jiribam CMO yauna punna wari sanaraba matungda jiribam hospital gi piba yabasing adu piragani hairaki haina Sadanandana phongdorokhi jiribam district asidasu life below water for people and planet haiba thimda 35 suba wildlife week celebration gi thoram ngarang jiribam gi uchathol da leiba forest division gi forest complex ta divisional forest officer jiribam forest division na sinduna pangthokre Dr. Home Singha DFO jiribam Y Kulodhaja Singh range forest officer jirimuk amadi Ais Rajan Kumar Singha honorary wildlife warden jiribam district na mathang sitna chief guest functional president amadi guest of honor oiduna thorom adu pangthokhi thorom asiga mari leinana DFO jiribam Dr. E. Home Singhan haikibada handak sahi gi thorom asi khara samjinna pangthokle wildlife ki thorom asi lising amaga samapan jangkai tare dagi ngasi phawba leptana chathaduna lakhibani hairaduna jiribam gi oina slogan writing competition online gi category anida pangthokhiba mahiroi singda mana mathum piba amadi Ais Rajan Singh honorary wildlife warden jiribam district ta incentive award piduna ikai khumnaba utuna thorom asi pangthoksare hairi 65 suba wildlife week celebration asi jiribam forest division goina masi si losinjabani aduna masi koigi 1950 ki 7 ding asi baucha thuna lai masi gi main objective si koigi wildlife si kanjau tawa mu protection pibasini masi mai lenena koi handa ki atingba mayam leibidagi covid 19 mai lenena koina yam samna teno khatang tawra to khle online da WhatsApp ta koigi slogan competition the masjid category ni thon khaidoki category 1 koi class 6 tagin 8 phawa category 2 class 9 digina 12 phawa category hariba ani sida mi om hum khanjara first second ta khan tharo Jiribam district ki tribal singna khundaba mafam singda the scheduled tribe and traditional forest dwellers recognition of forest rights act lisingani tarataruk sana hanbagi matangda khanabagi mifam ama lagliba October 12 da district asigi deputy commissioner na korokpabu yaningdaba oina ngarang October 10 da press note ama thadurokle hariba ek asi jiribam gi tribal area da sanagani hariba sigi maramdu karino haina hangli sahi kaya gi mamangdagi mafam asigi tribal khungang singna hill house tax piduna lakli adubu hariba tax asi haukiba english ngani 13 tagi state laingakna lauba tokhi hariba tax asibu makha tana piba yana bagi tongan ba tribal khungang singi maike dagi haijarakpasu laingakna tabidri hairi hariba ek asi jiribangwi tribal area da satna hanbana tribal singi status hanta handuna masagi maramda sakni ba uhennaba amasung sahi cha kayagi mamangdagi leiraklaba makhoigi hakpu matnaba tawba laingaki thawngni haina tribal district and Assam Mar Inpui General Headquarters KSO JNT Mar Women Association Jiribam Area United Chief Committee Jiribam Mar National Union Jiribam District na punna sahi tawba press note asida hairi Assam da haukiba pung 13 da mioi 19 330 COVID-19 test tawkibada
मियोई चामगा हुंपुत्रा माथोई पॉजिटिव ओइबा थेंगनाखिबगा लोइनाना अपुनबा पॉजिटिव ओइबा मसिंग लाख अमगा लिसिंग मरफुत्रा हुमदोई चहुमगा मरफुतरेट सुख्रे ngarang miyoy mapan laina asidagi laikhidabag loinana apunba laikhidaba masing chanipanga tramathoi sukhre ngarang khaktada miyoy lising amaga chamri jangkhai mathoi discharge tawkibaga loinana apunba discharge tawkiba masing lakh amaga lising humbumdoi chahumga jangkhai nithoi sukhre active oiba masingna lising kunthra chatruk humbutra nithoini positive oibagi chang chada 3.3 oikhi COVID-19 common control room imphal gi report matungina manipur da hokiba pung kunmari da nupa chamaga kunthra humdoi nupi chamaga kunithoi yauna punna micham chani ga jangkhai manga amasung central armed police force CAPF ki mioi kuntare jauna punna mioi chani ga marphunithoi COVID-19 positive oiba thengna khibaga loinana apunba positive oiba masing lising tra humdoi supna marphutra nithoi sukhre ngarang thobal amasung imphal west tagi mioi ani laina asidagi laikhidabaga loinana apunba laikhidaba masing marphuni pan sukhre positive oikiba micham chani ga jangkhai manga asigi manungda tarana mapanda chaluraga halakpa singni lemhoriba singna travel history leitaba micham ngaktani makhoi sing asi imphal west tagi chamaga kunthra mathoi imphal east tagi nifu mari kangpokpi dagi mari senapati dagi ama jiribam dagi manga thobal dagi tara manga senapati amasung none dagi amamam tengnopal dagi ahum surachanpur dagi tara taret Tamenglong dagi mari Chandel dagi ahum Bisnupur dagi trahumdoi ukrul amasung kamjong dagi tare ni ngarang khakta da mioi chamri ga nifu discharge tawkibaga loinana apunba discharge tawkiba masing lising taraga sahum supna taruk sukhre lising ani chatruk marputra nipana active case ta leiri phagalapagi chang chada humputra nipan da samik taret ama oikhi YouTube channel asina sandokchariba pausing yengba phangna bagidamakta channel asibu subscribe toksin biduna channel asibusu kum thogatpiu haina punamakki mafamda nolokchari matang asida channel asina sandokchariba pau loijare yengbiriba 5 punamakku amukasu hanna khurumjari